Nagaland gin nongpok thangba sarukta lairiba district taruk na punshinduna tonganba state ama tanduna India lengaka wari sanariba Eastern Nagaland People's Organization ENPO na matam kharagi oina center na propose tawrapa Frontier Nagaland Territory FNT bu taramna oknaba warip laukre hairiba Frontier Nagaland Territory asida executive legislative amadi financial ge autonomy pigadauri ENPO na hiram asigi matangda Thadorakpa warolgi matung inna Nagaland gi nongpok thangba sarukta lairiba district taruki tonganba state ama fangnaba tanba haiba si ENPO gi lengdraba pandamni adubu government of India gi hojik khudongchadaba khara leiba maramna temporary gi oina executive legislative amadi financial gi autonomy leiba Frontier Nagaland Territory sida yasinabani amadi center nasu FNT gi offer asi athuba matamda thabak oina onthorakani haibagi thajaba thamli hainasu ENPO na makha tarakli